NAHA kaya na mayay KABA CHINJAK OINA SHIJINNABA Rescorn syrup bottle kaya Samurou Awang Leikai ki Meira Paibi Shing na Phagatpa Ngamle HAIRI hiram asigi matang na press na phangmang pau manahai Samurou Awang Leikai ki diesel auto rickshaw registration number MN01C 8050 amasung Mahindra Bolero registration number MN01 AK4789 oiba gari amaga THENGZINNABADAGI mafam adugi Meira Paibi Shing na changsinduna yenglubani maduda Mahindra Bolero gari adugi manungda masing yamlaba Rescorn syrup bottle sing adu yauramba thengnakibani potlam sing adu puraga Mahindra Bolero adu thauduna lakiba miyoi aduna lilong hauraibi makha leikaidagi phundrai mayum amjad ali apokpa leikidraba phundrai mayum zainulabi dir kawi hairi miyoi adu faraba potlam sing aduga konana wangoi police station gi OC Bandana Luchingba Tim Amada Sinakray hiram asigi matangda police na FIR ma laukhatkibaga loinana cheneriba miyoi adu lomgi matungina chairak pigani haina SDPO loitongbam Bimol Chan na phongdok lamle haina su leikai gi miyamna phongdok rakhi